Nupi adusu mamitu tapna panglakli. Hek panglakpaga akoybadu koyeng yengli. Sum yenglakpada nikna nakanda leptuna lerembaduda maso angakpa amadi pakhatpaga loinana puhogala ami. Khangawdana hogolakpa oibana makuk tungawrakladuna amo makhut aniduna kanna paisinjari. Neksu pakhatna changsilai aduga tapna hairaklami. Ichan ngakano aina purakpane. Liza masadu haipet thakaladuna kaigino nang asaido wandhara leramba. Liza su ngayakti tumina lay munna khalai ngasai gi thodok tu ningsinglakli. Adu ichan nangdi kaido walakpano adugi chikondo kaka hoigiro nadi ikoi pabungine chamana dry sa manadi adu hayo kai maram gi lakpano ba. Liza nikna hanglibadu khumde mamaidu makhada luktaraduna laikre. Nikna ichan kidoroge. Liza su mamaidu tapna haigalagduna tablaba khonjelda hairaklami. Kaka aidu kakagi chekolduda thabak yauzagena haiba lakpane. Wahaidu tabadani karino khangdaba chaina ama thamoida khangpau phawraklami. Wahai adu khak tabada thamoida yamna nungaitaba ama phawjai. Nikna ngakna hanglai. Adu angang oiba nangna adu su laisabi. Kaka aikhoigidi yam laireye. Ima babadi lairibra. Imaga aiga khak laibane. O farese hakjang di kaisu tawdraba kongawbudi farabra. Laizadi ngasaidagi mayum kakthoklurabani. Hawjiktada amo mamabu ningsinglakduna hairaklami. Kaka ai hallage imana ai ngairamaniye. Pinganose tapthawo ai thinge yani. Adudi kaka khara thubiyo. Neksu malangbada amuk onsiladuna hairai. Malangba discharge tawdaba doctor go noro. Malangbasu hoi hairaduna chatkre. Malangba thokkibaga nikna makha tarakli. Ichangi mingdi kai kauba. Kaka Liza kawe. Nikti ngasai makai munna tasiludabani. Adubu Liza na kaka haina kauribaduda nokfe tawrai. Oh. Doktor ga unaraba tungda malangbasu sangaktuna. Sir, hanba yarniye. Nikna Liza da onsiladuna. Ichan chalasira. Asumna moy mayam changduna Liza bu mayum tamna amuk thinbirakli. Asum lakpagi lambidani nikna gari khamo haiduna driver dusu khamli. Malangbana sir gari hidak khara laikige. Ai lairuge sir. Yare ai lairurage. Niksu hidak lainaba pharmacy tamna chatkre. Liza su chatkriba nikpu yengna hairaklami. Dada haigadro kaka se laidrasu yani amta haibiyo. Malangbana hai panganu ne nangbo naba phanabani ne hidak lairise. Ai kaisu tawdi. Ichan kaisu tawroi. Aikoi sardine yam phabani. Dada ai su ikai adumba khanganu ichan. Niksu hidak lairuraba tungda amung gari da kakhalakli aduga Liza da onsiladuna hairaklami. Liza hidak si sang naina chauko. Liza su pirakliba hidak tu ikai na lausilli. Asumna hidak lairuraba tungda Liza gi mayumdu yauraklami. Liza na kaka ihum changlugise. Niksu wakara hainingladuna hoi haraduna Liza ga punna changminarakli. Laptaknu malangbasu inarakli. Memasu macha halaktabaduda pakhatnu mangolgi churi taphamduda phamlaga matha sana leirami. Liza su mamagi manakta changsiladuna ima mema phamlambadagi pughagolaktuna machagi manakta changsilai. Bema, nangbu karai karai yaurage. Ima de nusha thiruredana.
matamnaga phatrakansidha laizana ima aido ngasai mafamdu yobugane asi haiduna nikta onsilakli niksu gyan taraduna memada wari pumba tamjari mema pakhatna machagi masadu tap tap pairaduna bema azikti kaisu tawdrabra tawdrima mema nikta onsiladuna ibungo handaksu ichana aikhoigi mateng hanjin hanjin pangbire ibungo gi mafamda chauraba lamana made ima ichana tonsinjare nikna ima kaigi lamano miyoiba ama oina miyoiba amagi mateng pangbane memana lamdamase ibungo hoigumba ngakta oirabadi karigi nungsi sanana lairoi amatta oina machin manauni haibagi wakhalondo soidana chelakani nikna kaidena doima aina tawrisidi khaji khangni ado laisa nangde class kya pok tamawba laisa ikaina kaka aidi lairik phajana tamawdi class 3 baw batang tamawe keke thabakti subai anambadi adum hai phi saba phi toba phanik taiba o phare dudi ni malang bada yenglai malang basu ning de yenglakliba midyeng adugi atra khangladuna beg adudagi kariguma porsak ama haibadi diary manba ama piri niksu lauraduna chi aduda kari karino khara iri badu loibaga laiza da pirakli se laiza tamna laushilli karino haibadi khangmanate kaka kaino sibo niksu nokfe tawna khonglakli aina de hararoge nangaluna tinazabi namada bidarango laisa su khangningna munna yenglaga lei memana ibungo ima chalo lakke ngyak phamamuko nikna ima yarnida aisu pungse thenjilaklaba yumda hankrage ibungo kuiroye laizana kakagi inamana chaini hairo nik haifen noklaga chairoida adudi thakuo yarani kona matang chawada thage ngasigidi kaka hankrage laijasu hoi haiba natana upai leitre asumna niksu mayum tamna halagli mana mayum yowbudu numitsu pumta tarabani gari dagi kumtharaktuna manungda changlakli mayai kaduda lei masu tv yengna insang mallaga leirami macha changlakpa ubada leimana ibungo thengina nikna hoi masi achinba khara leiraba rasel su mapagi manakta chensilakli papa kenom haibiura nik rasel bu pamkhalaga haibiyune asi haiduna magi katamna changlakli raselna aduburo boxina ne mamala ani haiba aidi mama yam uningingo papa nangdi uningdra ni ngakladuna boxina karam kana hairiba ngasai hairine aidi mama nungsi nik wakhaldu chamamnaba ama yaure boxina kai hage kaisu haidiye mama khara leiraga la ani haiba sana nangbu mama yam nungsibro nungsiye aidi mama da adum photo mama da lepaga wari saingo papa ni nungaitana machabu yengzari karisu khangzadriba raseldi maboksina mama lakani haibaduda haraubana loikrabani niksu raselbu pamna ureigi frame chanduna chauna thamliba photo adugi mamangda lepladuna nungaitabagi mityengda thamoida mathanta sonjai urei nangna thawung tara chekshinna nawpuduna poklamba ichase ngasidi chawre mama bu hanglare ai kari pakhum piu haibano mama lakani haibagi asada harauna lejariba ichase asengba khanglakpada kari oirakpa ai khangdiye nangdi lairamlenda ipai chagi tause yengduna nungaina layo raselna papa pi taye kapiro ha
Papa kapteda. Mapido sasat taythokli. Raselna. Pitay do kayino. Papa gi mitane tin changkriba. Papa yenge. Rasel do makut machaduna mapagi machindu pupu kambiri. Ay ma, yarese. Papa ne kem tawdeba. Somdana kamdawri, laijasu nikna piramliba chi adu khangningbagi mayaina numidangni haiba kawbu makai Pinky gi manak tamna chelaklami. Laiza Pinky khoigi sumang da lepna kauri. Pinky, ho Pinky. Pinky su Laiza na kauri badu taraduna imung dagi hatu thorakli. Ay ma, Laiza, kedaurage? Aina nangonda kaino hangena laini. Kaino hairo. Laiza ngasai nikna piramba che adu makhwangdagi laukthokladuna Pinky da ulaklami. Pinky di che da ubada mamit mana laukthokre ngakna Laiza da hairakli. Laiza, sidi kaidage? Laiza su ngasai thokriba thodok-singdu Pinky da loina tamjari. Laiza na, ado si kaino ba? Chek mana ne? Kaino chek mana haiba? Ada iri do lupa lak amane. Kaigi madi che sida lak ama isilami ba? Nangidamakta piramlabane. Taningde che sibu paisa dauna. As pili he oiba. Hema, phasana hayomi wakal ga tadre gyan ga mame. Adudo aha beng da chatlagane aduda iramni ba lak amado lauthokpa yare ba. Ha, kaino haisibo? Nangidamakta piramlabane. Ahoy bayro Pinky, nangna haisibo? Phagi mung tawkhidro. Laiza di masadu pakhatkre mayum tamna kanna mu hatu chelaklami. Aduga mamada wari pumbanirami. Ha, kaino na haisibo? Laiza na, ima, hayeng chikol da chatlaga pirusira. Yeng bahay doni. Namidang ni chag ising tuknaraba matung ni Laiza na. Kaidaw daw no, torokano. Lemba na. Sauno mi Laiza, nang boy do. Wadu ngang banang de Laiza na. Yare, adwaida nupi masak phasa-phasaba mayam lerba natro. Moising do ubada pungawara manine. Ay ba din simbira ka na? Oh Laiza, dadagi phone do tahawri haiba. Ha, yare, taning di. Oy da pata ba do? Ha ka na? Ay lale ba? Laiza, ay kedaw haiba no? Laiza, pakung kari supirudre, tamina lay. Yare da, khara saura de. Nasak to unaw malamani ye, pumtok pa da. Laiza su nokning laduna. Yare tame. Ado, sawa paraba na tro. Patri, ay thame. Laiza phone du kakthali. Phone du thambaga Laiza na. Khara soksinardadi yaroi doriba. Sum kesinaradi ne. Moini hena chance lokhidoini. Ya na. Asumna matam khara di haujinkre. Lapna leijarabasu Laiza ma dilemba adum toina phone da pau phaunarami. Somdasu niktu tumtharagi haiduna hek mamitu ishinbaga ngasagi Laiza gi saktamdu fallauna chongthoraklami mamitu fat pangthoklaga. Kaino ne? Kaidagi amuk phaijilaibasina. Mahabu chek tubo khangnaba jatlane. Aisu chekonduda pakna chalorigeda. Kaigumba amuk thengnaraga handoraklabadi. Sordu sangna muktang hondokladuna. Imasina marol ama tashilakliba. Karino ba? Aina hujik tawgadoriba sibo. Aibo imasina arisi akrasira. Mathangi numit ni Laiza na. Khangdi Pinky, kaidarobano?
ngansu phone do tauri hai nupi atopa ma koi khraba zala ai di dalem do aduguma mi dimandi kanana khangbano saklon yamba mihoi bagi mapokni ngai khini ngasi su hayeng so adum mana pau phorok tri phau ba ado call dinum tawshilo tauri bani pinki miku kudingi tauri bani bairak kadaba mana bairak taba khaktani ai di wakal se yam jarang nei mana atopa nupi koiram labaso ai di mabu adum nungsikini ye pinki nungaitana laiza phana chilasu message amata oirabasu khangan birakpa yaidana pharese henjina khalurano nangsu changkhro aisuna ising se puraga changkhrage hoi ado laiza yam henjina khanjin ganu ko pinki su chatkre pinki chatkhra batungda laiza su ising yawba sanabuldu puraga mayumda changlakli chaksangda changaktuna sanabundu thamlare karomdagi tarakpano khangaudre nasai makai magi mokhwangda yeplamba phone du sanabundugi manungda tasinkre laizadi madu ubada lawai satkre pakhatna makhutuna sanabundugi manungda humziladuna phone du lawthokli as ai di ba leita tarak amaka paijaba phone si sune isingda mukta sileba ai kapninge oiba laijasu phone dugi battery ga du lawthokladuna nungsada puthokladuna kanganna bu hotnari simduna khara maru oiba oibana manghandana checksina thamkhre phone dudi nungsada adum thamlamlaga masu imungda thabak loisinba changkhirami niksu handakti moigi brickfield aduda pakna chatrabani laimasu machagi manakta changlaktuna ibungo ichabu hozi kai khalige imasin haibado mase ai khalakige natene ya de haibadu khakni imasina taningliba nupi dudi laisabira mane nupim chadu nabu yarabo masaga yaba yaudana aidi lawba sungamoy hozikan gi laisabine magisu khangnaba leramgane ibungo nangdana rol chumune asomgi di araibane nangna bu hek yari haibadane lohongna basiladabane mase ai ngasi hayeng sida khannabaga yabado bibiro hoine pharene ado munadi khalluko hauze khaki khangano tungi su khallo laimasu phamlambadagi hagotuna thokre niksu sum phamlambadagi makhutna amaduna khuningda sauraduna khutsaduna khadang metlaga wakhal yam munna khanduna lay yam munnani yam munna sum khalambadagi magi mamanaba James ta call tokshili hello James na arge nungaribo nungari yam thazadana call tore sibu kai lerege ngai yam luwa wam lere hekta hayune niksu magi hozi oiriba condition adugi maramda loina tamli pumnamak hairi magi aningba apamba pumba Jamesu ngaya khallaba tungda hairaklami arke adudi kaishu kaidene khalle ichado pikli khangdreda bai aishu kai haigadabano aigi wadine imasina hairido aduda yaro sida lei khalibane bai aine hena pakhalibadi nupiduna imungsida laklagane icha sanabu mabuk thoki machamakni khanba ngangwadra masigi wahangdani aina chamamnaribase hoi bai aigi thobudi natre ado nangsu angang natre nangna fani haibado khallo imasina hairidusu akaiba leitrabrana khalle arke mama wat baibase tauru khudingda iwata watuna adum leibane khutna ma yaudbaga chamana bane niksu tumina taduna lei phare bai thamlage aisu khankige asumna phone du thamkibaga niksu wakhal khanba yaba khalli
Sum khalambadagi wakhala malakli. Sordo amuktang chaning tano hondoklaga. Fare, asum na yenglagi. Asum na numituma sohokre. Liza, magi phone yadabadagi Pinky gi manakta chatuna lembada call tawzari. Adubu lembadi supai pairakidre. Pinky da ihaladuna message kaya amasu thari. Adubu reply di suklakidre. Lembana call pairaktrabada Liza su yam nungaijaramde. Karamnabudi nungairuni. Thawai makni khanjaramba mahakna mawa mapau amata tahalaktrabada nakna leiramba oirabadi phare. Mapalamdaga leire hena nungaijadre. Adubu hana magi dalembu nungsijakiba adudi ngasi sumayeng taba kauba leitana nungsijari. Wakha nungaitabana henjinkibana Liza sumayumdagi mapan pakna hendoktre. Ayamba matamda achikpa mafam thiduna famlaga lei. Pinky su mataroina nungaitabadu khangladuna masu haraunaba haiduna yam kanna hotnajari. Miku khudingda matabu senajariba matagi lining oijariba punsibasu Lizaga lembaga pau faunakidre. Lapnakre haibagi pau asi masu mina sumsum ngangnabadagi magi manada yuraklami. Madu tabada madi tasengna harauzai. Laizana leiriba phibam aduga hairurabadi amuksu nungaizade. Punsiba thabak halakpaga Liza khoiramda laktuna Lizabu tholakpra haiduna makoigi thongaldagi khara laptakna leptuna chepthaduna yengduna leiri. Phana kuinadi ngairaklabani adubu Lizadi tholakpa kauba leiramde. Asumna ngairambadagi kona thangda Liza su sanabul ama pairaduna thoraklami. Liza tholakpa ubada punsibadi masam managadu haifet semli. Harau harauna Liza bu yoksilakpa ngairi. Liza di ude punsibana leplaga leiribadu thairaga chatke tawbaga taha kaurai. Liza su chatlambadagi lepladuna punsibada onsilaklami. Punsibadi nokmi tawraga leptuna leiri. Liza taplapu khonjelda hanglaklami. Da punsiba kay leirage? Sumlakpa haksang ngamdabro? Kaysu tawdi. Ado kainom hangge. Liza su kaino haibagi maongda punsibada mamit aniduna yamna munna yengduna lei. Nang noy amaduga pau phaunadrabo? Kanano ama haide? Lemba haibra adudo. Adu kaidawrage? Kem waruna Liza? Ai leisidi. Aidi nangbu ngasi su nungsiriye. Haigadawa loirabra? Hainingbadi kayane. Tabinaba leitaba khangni. Ado Liza, yaradi ibani nungsinarase. Ai nangbu yam nungsiye. Liza taba ngamsilakdraduna mayum tamna kana sinsilai. Magi kagi thongdu lonsiladuna pena kapchari thamoi sokna kapchari. Warauri Liza lembabu ngasidi thamoida waraurakle. Tasingna ma pendre. Waraure pendre haiduna suma lembabu nungsidabadi natte. Dada, nang yam patte. Nang nagasi pauba karimta hairaktriba kaigino. Ay yam pende. Ay yam warawe. Nang nagasisu ay kidamag lepiramnabadi mina ibu sitribase usitlamgani ko. Dada, nangamtadi pau-pawira uba. Ay yam ware. Ay ngasisu dada bungairiye. Somda punsibasu Liza khoigi yumlomda yamna nungaitana yengduna leiri. Thengsilakpaduda yumda hankirami. Pinky su cycle thauraga Liza khoigi yumda lagli. Liza, tabro Liza. Liza na sukum kumlaktrabada Pinky su imungda changlaktuna Liza bu thirakli. Asumna sum thirakpada moigi yene khada Liza do mamit mana ipom-pomladuna phamduna leirami. Pinky ngakna Liza gi manakta phamdai.
Liza, kaidorage? Liza kaisu kumlakte. Ayengba amada sum yengduna lay. Milu anidagisu pirang sintarakli. Pinky di Liza gi mataudu pakhatpa ama yaurakli. Liza, se, hayu kaidorage? Liza kapna hairuklami. Dalemdo, aigi nakta amuk lakhidra. Ma, aibu nungsiramgadra. Mana nangbu asengbamakta nungsiba oirabadi ma soidana nangi mangda lepkhiniye. Liza amuk nahongrana kapladuna hairakli. Pinky, ai yam waye. Mana pau phauraktabase ai yam waye. Ai yam kapninge. Ngasai suda punsibana dalemga pau phaunadabagi maramda hairi. Ai kayam ikai khangbra. Ikai bane hemen kibana ai sira pau khallubani. Ai tasengna siningba phaurakle. Asuk ikai ba. Liza, karino nang haidubo? Haydi. Ai da punsibado ngangi. Nang kaisu khangano. Kaisu hairunuda. Madi kaisu mara leitabani. Chumna hisarakbani. Adubu magi waiduna aigi thamoi kayam so ikhangbra. Ai tasengni ikai. Pinky su Liza gi mataududa pirang sintharakanu haiba yaraktre. Masu haifam tokpam ama ikhang khangdrabani. Pinky na inomjadi. Liza makon isisina hairaklami. Leiti abokaida anaba hangba chatkibani. Kayak leiradi halaklani. Pinky, nangna laklisibu kay leirage? Chengele haye. Lauruse hage tawbani. Hayeng laurusu yaida. Hayeng laurasi. Ado aisu halage. Aikoigi sune kanam lehongde. Aisabi pakhang ngaktanina koiba loi chatki. Liza asema minok ama nokladuna. Nangsima minaha oyengeida koirini kaino. Wakaldo hena khanjilunuko. Ai fanaba singeba. Lehorage chatloko. Asumna Pinky su chatkre. Pinky leirabadi awabadu kharado oirabasu kaktopagum tawri.